पांथोकजरगनी हाइना खंगनजरीबा युमनाम ओंबी परभा लेमा लोइनबी युमनाम नोरेन मैते मचानुपा युमनाम निंगोल ओइनाम ओंबी कुंजरानी लेमा मचानुपी वबगाई मखा लेकाई हैबों मखों थागतपा फोंदोकसरी खांगाबोक सोरok वांगमगी मतम कुइना सिजनबा यारुद्रबा क्रिमिटोरियम असि खांगाबोक जिला परिषद मेंबर KS राजमोहन सिंह अमदी खांगाबोक पार्ट 1 GP वार्ड नंबर 7 की मेंबर लाइश्रम उषरानी देवी अनिना अनौब क्रिमिटोरियम अमा साबिदुना लेकाई असिगी प्रजासिंगदा सिनबिदुना लेकाई असिगी अवाबा मायोकनरंबा अदु कोखनबिरे अमदी क्रिमिटोरियम मयादा लेरिबा वेटिंग सीट असिसु रिपेयरिंग तौबिबगीदमक 7 स्टार यूथ क्लब अमदी लेकाई असिगी प्रजा खुदिंगमकना जिला परिषद अमदी वार्ड मेंबर अनिबु थागतपा फोंदोकसरी मतुंगदा तौरुबा थबकसिंगदसु अफबत ओइरसनु थागतपा फोंदोकसरिबा एल रामेश्वर सिंह सेंट्रल सेक्रेटरी 7 स्टार यूथ क्लब Good morning, Diamond. Good morning. Good morning. Good morning. Good morning, Diamond. Good morning. Good morning, Diamond. Adom na tabi di channel asi 91.2 MHz te sanduk chariba. मणिपुर की इहान हानबा अदुगुमलबा कम्युनिटी रेडियो सर्विस के गुड मॉर्निंग डायमंड की प्रोग्राम असगी खुथांगदा नुंतिगी फोंगिबा पाउसे खाना नैनबा अमदी मियांग की फोंगिंगदा फाउबिरपा फोंगिंगी वखलोनबु अखोय मयाम खाना नैनदुना तानमिनबगी अदुगुमलबा अखनबा प्रोग्राम हाउजिक लेजरे अदोंगी दमक्ता डायमंड रेडियो ना संदोकचरी गुड मॉर्निंग डायमंड गुड मॉर्निंग Good morning. Good morning, Diamond. Good morning. अहनबमक्तदा गुड मॉर्निंग डायमंड की थौरम ताबिरिबसिंगबो पुष्परानी लाइश्रमना तराम नोक्सरी हौजिंग नुक्तिगी फोंगलिबा पाउचे सिंगदगी लौथोकजबा मरुओइबा पाउसिंग मियामदा पिजरी ngasi sajibugi kunga marini panba yai faraba english ani kunga mathoi me gi tarik manga yumjaga shanamit asigi han bada maru oiba pau positive case khanghen hengalaktuna chambirga kunthra humdoi thengnakhre siba leptri sahi tarani pandagi nifu mari fawbagi vaccine transport ki khulong chadabadagi thungladabani haina dr RK Ranjana phungdorakle हॉस्पिटल सिंगना लायेंग बियु यादबदगी वाल बबलदा अनाबा लैखिद्रे जेमनिस नतना हॉस्पिटल पुमनमक कोविड की अनाबा लौखिद्रे हाइरे युमखाम इराबोटपु वांखै एसीगी MLA ओहनखिबा हाई कोर्ट की ऑर्डर सिंगनबा हेनरी की अपील सुप्रीम कोर्ट ना ngasi खनगदौरे प्रीफेक्ट रिसर्च की वेबसाइट याद्रे हाइरे हैदराबाद जू की नोंसानिपान कोविड-19 पॉजिटिव ओइबा थेंगनरे इम्फाल ईस्ट की मफम 15 दा कम्युनिटी होम आइसोलेशन सेंटर सिंह हांगलगनी हाइरे बराक थोंग लानबा याद्री गाड़ी चामगे यांखैरोम हौजिकसु पंदुना लैरे सिलसरदगी पुरखिबा D टाइप ऑक्सीजन सिलिंडर
ꯆꯥꯝꯃ ꯊꯨꯡꯂꯈ꯭ꯔꯦ ꯔꯤꯝꯁ ꯑꯃꯁꯨꯡ ꯖꯦꯝꯅꯤꯝꯁꯇ ꯌꯥꯡꯈꯩ ꯄꯤꯈ꯭ꯔꯦ꯫ MUꯒꯤ ꯒꯦꯁ ꯍꯥꯎꯁ ꯑꯦꯛꯁꯇꯦꯟꯁꯟꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ꯫ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯀꯣꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯒꯤ ꯑꯊꯤꯡꯕ ꯍꯦꯟꯅ ꯀꯟꯁꯤꯜꯂꯦ꯫ ꯃꯐꯝ 8ꯒꯤ ꯀꯩꯊꯦꯜꯁꯤꯡ ꯊꯤꯡꯖꯤꯜꯂꯦ꯫ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯔꯣꯏꯗꯧꯔꯦ꯫ ꯖꯁꯥꯃꯤ ꯉꯥꯛꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ 100 ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯚꯤꯂꯦꯖ ꯆꯤꯐꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ मेडिकल महैरोइसिंग कोविड थेंगनबदा सिजनगदौरी। कोविड थेंगननबा मांगजौनना ट्रेन तहोबा तंगाई फदे हाइना एमसुगी माइकेदगी फोंदोरकली। लोनना इम्फाल ईस्ट वेस्ट खक कंटेनमेंट लाउथोकलगा कोविड लाइसत थिंगबा ngamloi हाइनासु TH लोकेशोरना फोंदोरकले। कोविड की अनाबा हॉस्पिटल पुखटपगी मतांगदा एडवाइजरी थोख्रे अमदी इम्फाल की मफम कयादा फत्ता हाउदी साइबा हेंगलकले हाइरे। मरोइबा पाउसिंग सदोकना पिसरे। नोवेल कोरोना वायरस कोविड-19 की सेकेंड वेव की सैथेंग फंगलकलिबा स्टेट असिदसु लैना असिगी पॉजिटिव ओइबा मियोइसिंगी मसिंग नहानदगिना ngarangna amukkasu khanghen hengalakuna haukiba pung 24 gi manungda positive case chambri ga 138 thengnakibaga loinana miyoi anisu sihankibaga loinana lok sabha gi MP Dr. RK Ranjanna sahi 19 dagi 94 fawbagi marakta laiba miyoi singda kapkadaba hidak sing transportation gi khudong chadabadagi thungladabani hek thunglabaga miyamna hidak kapthokpiyu haina phongdokhre। ngarang nuthil pung 5 tarakpa phawbagi mamangda laikiba pung 24 gi manungda miyoi chambri ga 138 laina asina positive oiba thengnare hairakpaga loinana laina asina maram oiduna miyoi ani sikhre haina Manipur lenga ki COVID-19 common control room gi cherol amana haire। matang asida palhouba yabana common control room na nahan thoglakhiba cherol dadi miyoi 362 khaktamak positive oikhibani। ngarangna nahandagi miyoi 73 khanghen hengalakibani adum oinamak sibagi masingdi nahandagi 5 hantharaga miyoi 2 khaktamak sikhi। COVID-19 common control room gi cherol asina makhatana hai ngarangi oina apunba positive case sambriga 138 asigi manungda amana Central Armed Police Force CRPF की पर्सनल ओइरगा लेमहौरिबा चाम्ब्रीगा 132 ना जनरल पॉपुलेशन की मियोइ सिंगनी। जनरल पॉपुलेशन की अपुनबा पॉजिटिव केस सिंग असिगी मनुंगदगी 250 ना नुपानी अदुगा मियोइ 132 ना नुपीनी हाइरे। पाव मखाताना पिजरी हौखिबा पुंग 24 gi manungda laina asina maram oiduna miyoi ani sihanki laikhidraba miyoi sing asi thobaldagi masagi sahi 59 suraba nupa ama amasung Bisnupurdagi masagi sahi 95 suraba nupa amani makhoi animak Jawaharlal Nehru Institute of Medical Sciences Jemninsta punna laikhidabani haire। Laibak asina COVID-19 gi second wave mayoknaba haurakpadagi masigi mayokta akanba seksin thaurangsing lokhalaklingai gi cherakta Hyderabad ki Nehru Zoological Park ta thamba nungsa nipan COVID-19 positive oire। nungsa sing asi laina asigi positive oire haibagi wafam asi Center for Cellular and Molecular Biology CCMB na Zoological Park asigi official singda phongdokhibani।
ꯅꯣꯡꯁꯥꯁꯤꯡ ꯑꯁꯤ RT-PCR ꯇꯦꯁ ꯇꯧꯕꯗ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯅꯦꯍꯔꯨ ꯖꯨꯂꯣꯖꯤꯀꯦꯜ ꯄꯥꯔꯛꯀꯤ ꯀ꯭ꯌꯨꯔꯦꯇꯔ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯁꯤꯗꯥꯅꯟꯗ ꯄꯨꯀ꯭ꯔꯦꯇ꯭ꯔꯤꯅ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯅꯠꯇ꯭ꯔꯒ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯣꯡꯁꯥꯁꯤꯡ ꯑꯁꯤꯗ ꯀꯣꯚꯤꯗꯀꯤ ꯁꯤꯝꯇꯣꯝꯁꯤꯡ ꯎꯕ ꯐꯪꯂꯦ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ CCMBꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯕꯨ RT-PCR ꯇꯦꯁ ꯇꯧꯈꯤꯕꯒꯤ ꯔꯤꯄꯣꯔꯠꯇꯤ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅꯗꯤ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯀꯤ ꯃꯤꯌꯥꯝꯅ COVID-19 ꯃꯥꯌꯣꯛꯅꯔꯛꯄ ꯍꯧꯔꯛꯄꯗꯒꯤ ꯃꯃꯥꯡꯒꯤ ꯀꯨꯝꯖꯥ ꯏꯪ 2020ꯒꯤ ꯑꯦꯄ꯭ꯔꯤꯜꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯅ꯭ꯌꯨ ꯌꯣꯔꯛꯀꯤ ꯑꯞꯇꯔ ꯕ꯭ꯔꯣꯟꯁ ꯖꯨꯗꯁꯨ ꯀꯩ ꯑꯃꯁꯨꯡ ꯅꯣꯡꯁꯥ 9 COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯝꯖꯥ ꯏꯪ 2018ꯒꯤ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 4ꯗ ꯄꯥꯡꯊꯣꯛꯈꯤꯕ 13ꯁꯨꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯑꯁꯤꯒꯤ ꯔꯤꯖꯜ ꯂꯥꯎꯊꯣꯛꯄꯒ ꯄꯟꯊꯗꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯋꯥꯡꯈꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ BJPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯌꯨꯝꯈꯥꯝ ꯏꯔꯥꯕꯣꯠꯅ ꯄꯤꯇꯤꯁꯅꯔ ꯑꯣꯏꯗꯨꯅ AC ꯑꯁꯤꯗꯒꯤ ꯔꯤꯇꯔꯟ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯛꯈꯤꯕ ꯑꯣ ꯍꯦꯅꯔꯤꯒꯤ ꯃꯊꯛꯇ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯑꯃꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 15 ꯏꯪ 2018ꯗ ꯍꯥꯏꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯄꯤꯈꯤꯕ ꯖꯖꯃꯦꯟ ꯑꯃꯁꯨꯡ ꯑꯣꯔꯗꯔꯗ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯄꯤꯇꯤꯁꯅꯔ Y ꯏꯔꯥꯕꯣꯠꯄꯨ ꯋꯥꯡꯈꯩ ACꯒꯤ MLA ꯑꯣꯏꯍꯟꯈꯤꯕ ꯑꯣꯔꯗꯔꯕꯨ ꯆꯦꯂꯦꯟꯖ ꯇꯧꯔꯛꯈꯤꯕ ꯑꯣ ꯍꯦꯅꯔꯤꯒꯤ ꯑꯄꯤꯜ ꯊꯥ ꯑꯁꯤꯒꯤ 6ꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯂꯧꯈꯠꯇꯨꯅ ꯈꯟꯅꯔꯒꯅꯤ꯫ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ COVID-19 ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤꯅ ꯆꯂꯥꯏꯒꯗꯕ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯒꯃꯦꯟꯠ 9ꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯁꯦꯟꯇꯔ CHICꯁꯤꯡ ꯍꯥꯡꯗꯣꯛꯂꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯁꯦꯟꯇꯔꯁꯤꯡ ꯍꯥꯡꯗꯣꯛꯂꯒꯗꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯍꯩꯉꯥꯡ ACꯒꯤ ꯑꯣꯏꯅ ꯂꯨꯋꯥꯡꯁꯪꯕꯝꯒꯤ ꯂꯤꯕꯔꯦꯜ ꯀꯣꯂꯦꯖ, ꯈꯨꯔꯥꯏ ACꯒꯤ ꯑꯣꯏꯅ ꯁꯤꯡꯈꯩ-ꯆꯤꯡꯒꯤ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯇꯣꯞ ꯈꯣꯡꯅꯥꯡꯃꯈꯣꯡꯒꯤ ꯂꯝꯐꯦꯜ ꯍꯥꯏꯁ꯭ꯀꯨꯜꯅꯤ ꯑꯗꯨꯒ ꯈꯦꯇ꯭ꯔꯤꯒꯥꯎ ACꯒꯤ ꯑꯣꯏꯅ ꯊꯝꯕꯥꯜꯈꯣꯡ ꯁꯥꯕꯜ ꯂꯩꯀꯥꯏ ꯍꯥꯏꯁ꯭ꯀꯨꯜ, ꯊꯣꯡꯖꯨꯒꯤ ꯑꯣꯏꯅ ꯊꯣꯡꯖꯨ ꯄꯥꯔꯠ 2ꯗ ꯂꯩꯕ ꯑꯔꯕꯥꯟ ꯍꯦꯜꯊ ꯀꯣꯅꯣꯛ ꯈꯣꯡꯅꯥꯡꯈꯣꯡ, ꯀꯩꯔꯥꯎꯒꯤꯅ ꯀꯩꯔꯥꯎ ꯋꯥꯡꯈꯦꯝꯗ ꯂꯩꯕ TB ꯍꯣꯁꯄꯤꯇꯥꯜ, ꯑꯟꯗ꯭ꯔꯣꯒꯤꯅ ꯉꯥꯔꯤꯌꯥꯟꯗ ꯂꯩꯕ ꯗꯣꯟ ꯕꯣꯁꯀꯣ ꯐꯥꯗꯔꯁ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗ ꯍꯥꯡꯂꯒꯅꯤ ꯑꯗꯨꯒ ꯂꯝꯂꯥꯏ ACꯒꯤ ꯑꯣꯏꯅ ꯕꯤꯔꯃꯪꯒꯣꯜ ꯀꯣꯂꯦꯖ, ꯄꯨꯡꯗꯣꯡꯕꯝꯒꯤ ꯂꯝꯂꯥꯏ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ, ꯂꯝꯂꯥꯏꯒꯤ ꯂꯝꯂꯥꯏ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ, ꯇꯈꯦꯜꯒꯤ ꯕꯥꯜ ꯕꯤꯗ꯭ꯌꯥ ꯃꯟꯗꯤꯔ ꯖꯨꯅꯤꯌꯔ ꯍꯥꯏꯁ꯭ꯀꯨꯜ, ꯅꯣꯉꯥꯗꯥꯒꯤ ꯀꯥꯃꯦꯡ ꯑꯟꯗꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ, ꯌꯥꯏꯉꯪꯄꯣꯛꯄꯤꯒꯤ ꯆꯤꯡꯇꯝ ꯍꯥꯏꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯌꯣꯔꯕꯨꯡꯒꯤ ꯌꯣꯔꯕꯨꯡ ꯍꯥꯏꯁ꯭ꯀꯨꯜꯗ ꯍꯥꯡꯕꯒ ꯂꯣꯏꯅꯅ ꯋꯥꯡꯈꯩ ACꯒꯤꯅ ꯄꯣꯔꯣꯝꯄꯥꯠꯀꯤ ꯃꯣꯗꯔꯟ ꯀꯣꯂꯦꯖꯇ ꯍꯥꯡꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯊꯦꯡꯅꯕꯒꯤ ꯆꯥꯡ ꯈꯪꯋꯥꯡ ꯋꯥꯡꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟ ꯃꯊꯧ ꯇꯥꯕꯒꯤ ꯆꯥꯡꯁꯨ ꯅꯣꯡꯃ-ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯛꯁꯤꯖꯦꯟꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅꯕ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯄ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡꯁꯨ ꯁꯤꯜꯆꯔꯗꯒꯤ ꯄꯨꯔꯛꯈꯤꯕ D-type ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ 100 ꯏꯝꯐꯥꯜꯗ ꯊꯨꯡꯂꯈ꯭ꯔꯦ꯫ ꯁꯤꯜꯆꯔꯗꯒꯤ ꯊꯨꯡꯂꯔꯕ D-type ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ 100 ꯑꯁꯤ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯔꯤꯝꯁꯇ 50 ꯑꯃꯁꯨꯡ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯖꯦꯝꯅꯤꯝꯁꯇ 50 ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗꯀꯤ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡ ꯅꯣꯡꯃ-ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯛꯁꯤꯖꯦꯟꯒꯤ ꯃꯊꯧ ꯇꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅꯁꯨ
Hospital ani asida oxygen gi awatpasing lehandanaba mapandagi oxygen cylinder sing leibagi thabak paikhalakibani nahansu Nagaon amasung Dimapurdagi purakhiba D-type ki oxygen cylinder sahumga humudra mali Imphalda thunglarabani LDA gi Chairman su oriba Khurai AC gi MLA L Susindro su haukiba numit nini gi mamangdagi Guwahati da laiduna Nagaon dagi oxygen cylinder sing filling tawduna Manipurda tharaknabagi thabak sing yangsili hairi State asida oxygen gi awat palehandanaba lengakna thorang kaya lokhalakibagi saruk ama oinasu Pashoida lairiba HBS oxygen plant amasung Bisnupurda lairiba MS Manipur Gas Private Limited nasu nomagi oina hana puthoklam basangdagi hengatna puthohanbaga loinana lengaki official singna hariba plan sing ase yangsinbagi thabak sathari National Highway number 37 Imphal Jiribam lambi paring dalairiba maruoiba thong singi manungda ama oiriba barak thonggi yotli tatpadagi lanba yadana lairakhiba ngarang nungthil athengba phawbada mapung phana semjinbagi thabak loisinba ngamdabadagi lanba yadana adumak lairibaga loinana Imphal tamna lakhiba posai thanna yawba truck samaga yankairom Adumak lamhangda panduna haujiksu leiri barak thongda posai purakpa truck sing Imphalomda laknanabagidamak lanthorokpa yadana leiraklibasi ngaranga thana numit marini sujan kibaga loinana panduna leirakliba gari sing asigi manungda haujik state asina mayoknarakliba COVID-19 second wave tagi ngakthoknanaba honabada pambai oiragadaba potlam kayasu truck sing asida yauri hairi Thong yadabadagi panduna leirakliba gari chama yankhairomgi manungda yauriba driver kharana phungdorakpada makhoina panduna leirakliba lambigi nakalda leiriba saruksing lamhang ngakta oibagi mathakta nong siphet chusilakpana tangai phadana ayuk amasung numidangi chak phawba thongduna sabada achauba khudong sadabasing mayoknari gari amamamda mahausadagi driver amasung handyman singna Chana thaknaba cheng hawai thum thau amadi ngari na singba puduna chatlamba adusu nongmanini khaktangi oibana ngarang numit marini supna phaiduna leirakpada loithokhibasu yaure mafam asi lamhang oibana tangai phadaba polam sing adu leinanaba sel yauragasu leifam leite masigi mathakta khara lapa mafam da leiba dukan amadi hotel na singbasu haujing mayok narakliba COVID-19 gi laichat asidagi mi paiba poknaduna makhoibu chana thaknaba polam sing leiba sangbada phawba piraktre haidi Amaromda driver sing asina phongdorakhibada mafam amadagi amada masagi mathau pangthoknabagidamak koichat chatliba driver amasung handyman singsu COVID-19 gi vaccine matam chana kapthokpa pami masina makhoigi punsi kanbada natana makhoiga naknaruba miyamdasu mateng oigani hairakhi potpuba truck sing lanba yaraktriba barak thong asi NHIDCL gi miyoi singna semjinbagi thabak kana sathari ngarang mak thong asigi phibam mahosagumna phagalhanabagidamak semagi thabak loisinanaba pandam thamki adubo barak thonggi amanba amasung kolhing charaba yot sing lauthoklaga madugi mahutta anoba sing hapjinduna welding tawbagi thabak sathariba ngarangsu mapung phana loisinba ngamkhidabani karigumba mapangal yawdraba yotki saruk sing Sindoktuna anauba hablabasu sahi yamlaklaba thong asigi mapunsi kayam kuina satkigadage haibasu tamba ngamdri maram asina Manipur lengak yauna mari leinabasingna thong asigi phibam phagathanaba panthadana thabak paikhatpiu hairakle Manipur University gi guest house extension 1 da laiba miyoi ani COVID-19 positive oirakpadagi guest house asida lairiba
Miyoi pumnamak masa masagi kada khudaktagi numit 10 gi oina self quarantine tawduna lainanaba khanghankhre. Wafam asi mahikol asigi Register Professor W. Chan Babu na thokpa cherol amada haibani lunana guest house extension 1 gi building asi seksilaba mafam oina lauthokle haide. State Disaster Management Authority ki Chief Executive Committee ki Chairperson su oriba Chief Secretary na April ki tarik 18 Englishing ani 18 da thokiba order amagi matung ina Imphal Municipal Corporation ki area sing yauna Greater Imphal apumbada thamjilakhiba containment zone gi manung chanba athingba sing hena kansil halaktuna tongan ba mafam mapanda leiramba kaithel sing pumthing thingzin khibaga loinana ayu pung 6 tagi 10 fawbagi manungda sathok sasin tawbada ayaba piramba gari pumnamak tangai phadana komthoklaba khara khaktamak natana thingzinkhre. Ngarang Home Department ki maikadagi Chief Secretary na thoklakhiba order amana Greater Imphal da thamlakhiba containment zone gi manungsana hena kansinba athingba sing thamlakliba asi COVID-19 gi leina sandoraktuna nahalakpagi sang hengalakpa si kaithel singda potyon ba masung lairiba miyoi singi masing yam khalakpadagi oigani haina lauraduna complete shutdown gi khongthang lokhatpagi mahuta mangjawnana ngakthoknabagi akanba saksin thawrang ase lokhalakpani haire. Jasami khulgi lamgi matangda leirakliba chayenabasing ase ngasi phawbada waroi sin purakpa ngamdringai gi cherakta Jasami ki khunja singdi hingdaba yadabanina lau uba amasung umangda jum cultivation gi thabak sathaba hauraklabanina athuba matamda mafam asigi lamgi matangda leirakliba chayenabasing asigi waroi sin purakpiu amasung Jasami khul ngak senaba yamdrabada BDF orabasu personnel chama khaktang di tangai phadana Manipur lengakna thambiu haire. Wafam asi Jasami khulgi chairman Eni Jotena phongdorakhibani. Jasami haiba khulasi yumlonariba Nagaland gi Meluri khulga saijin lonaduna leiba maramna ngaihak leitana Jasami gi sarukta uwa thajilakpa amasung masidagi hendoraktuna zum cultivation fawba tawsilakpagi thawong satharakpa leptri. Haiba thawong asina Jasami ga sagonaduna leijarakhiba Manipur gi khunjasingda leitadaba punsi mahing ama ngasi phawbada mayokna halakli. Haiba thabaksing asina maram oiraduna ngaihak leitana ungkhanaba thoklibasi chapchaba waroisin ama puraktuna makhatana thoktanaba Manipur lengangna athuba matamda hotnabiu haire. Manipur da COVID-19 gi ani suba web lakraba matungda positive oiba migi masing ising isaugumna leptana hengalakpana anabagi phamung hangdre haiduna positive oiraba ahal ama layengbiu yadabadagi Khumal Lampakta laiba Valvaval COVID Care Center da thamjinbadagi ngarang numiyungba aduwaida laikhidre. Miyoibagi punsi kanba haibasi lengaki tangai fadaba thaudangni haijaragasu hospital singna COVID positive oiba miyoi layengbiu haiba yadabadagi COVID Care Center da anaba sehanbagi thawong asi maikei kyadagi pendaba phongdorakli. Lengangna asigumba phibam asi khudakta mijeng sangbinanaba apel su tawrakli. Khumal Lampak Sport Complex da leiriba Valvaval COVID Care Center da ngarang numiyungba adwaida laikhidraba miyoi asi masagi sahi 60 helaba uripok tawrangbam leikaidagi nupa amani. Imung manung ga naknaba mafamdagi phangba pauna hai miyoi asi hokhiba megi tarik anida Valvaval COVID Care Center da ming chalaga leirakhibani.
Miyoi asi mahakki loinabi adu COVID-19 positive oirakpadagi mahak masasu test tawrubada COVID-19 positive oirambadagi yumda home isolation tawraga leirakibani. Yumda leiringaida mahakki oxygen saturation hantharakpadagi hospital de admit taunanaba honabada Imphal da leiba Lanai hospital amada pukhatpada COVID bed leitre haiduna mingsange yarakhide haide. Masigi matung tarakpada miyoi asi RIMS amadi Jemins pukhatuna mingsananaba honabada phamung jandre haiduna mingsanba phangdabadagi mari leinaba singna khumal lampakta leiba Waval COVID Care Center dasu oxygen leibani mafam aduda oina leiro haina khanghalakpadagi COVID Care Center asida leirakibani haide. Leingaki hospital singda hangdokliba COVID Care Center da Pifam soklaba anaba sing asi thampham leiraktraba tangkak asi yauraba phawbada leingak na tumina leisinba si pende haina su makhatana phungdorakli. Amaromda RIMS ki authority gi maikaidagi phungdorakpada hauziki oina RIMS hospital da COVID bed humbudraga nithoi leibagi manungda phamung loinamak anaba leire loinana maduna sandaduna ahenba phamung 16 rom hapchilaga ahenba anaba sing thamlakli haide. Manipurda COVID-19 gi ani suba web na ahanba web tagi hena sathiba phibam ama lakliba si yenglaga center gi poktak matung inna main power gi awatpa leihandanaba medical mahairui sing amadi intern singbo COVID-19 thengnabada sijinnanaba thabak lokhatpa haukhre basic training su ngarangdagi piba haukhre. Lengakna lokhatliba khongthang asigi matangda Advisory to Chief Minister Health Dr. Sapam Ranjanga wari sanabada India Government ki Ministry of Health and Family Welfare gi Under Secretary na nahan state singda irakiba serol amana COVID-19 thengnanaba honabada training phanglaba human resource ki tangai fadaba leibana medical mahairoi sing asi COVID-19 thengnabada sijinnanaba khanghalakibani. Center gi poktak matung ina leingakna Jawaharlal Nehru Institute of Medical Sciences amadi Regional Institute of Medical Sciences da MBBS final year tamliba mahairoi sing post graduate tawriba medical mahairoi sing amadi intern tawriba singbu COVID-19 thengnabada sijinnanaba thabak lokhatpa haukhre. Institution ani asigi final MBBS PG mahairoi sing amadi intern tawriba singbu ngarangdagi COVID thengnanaba basic orientation course piba haukhre. Masida natana lengakna manpower singi awatpa leihandanaba contract basis da employees sing lawbasu haukhre haire. COVID-19 gi laisatna kiningai oiba phibam yausilakpadagi miyamna hospital gi phamung amasung medical oxygen watpagi kanna mipainarakpa matam asida karamba matamda COVID-19 gi anaba hospital da pukhatkadagi haibagi matangda Health Ministry na Jackson warol pirakle. Union Health Ministry na masigi khwaidagi nauba advisory da palli madudi oxygen saturation hantharaklaba aduga masa yamna sokthaраklabadi yumda isolation tawduna leiba COVID-19 gi anabasing hospital da pukhatnabagi warning sign ne. All India Institute of Medical Science AIMS Delhi gi Director Dr. Randip Guleriana press briefing amada haiki yumda isolation tawduna leiriba miyoi singna makhoi gi doctor singa samnaduna leigadabani saturation na 93 natraga masidagi hantharaklaba Montaraklaba thabak nabana singba tawraklabadi khudakta doctor contract tawgadabani haire. COVID-19 gi ani suba web na Manipurda misi minagi masing leptana hengalakliba thingnanabani haiduna Manipur lengang Imphal East amasung West khaktamak containment zone lauthokli basina COVID ki laisat thingba ngamloi haina
खुंद्राकपम असेंबली कॉन्स्टिट्यूएंसी की MLA थोकसोम रोकेश्वर फोंदोखरे कांग्रेस की लुसिंगबसु ओरिबा MLA सिना हाइकी इम्फाल ईस्ट अमसुंग वेस्ट डिस्ट्रिक्ट ना हॉटस्पॉट ओइना कोविड-19 संदोरई हाइदुना डिस्ट्रिक्ट अनि असि खक्ता कंटेनमेंट जोन लाउथोकली अदुबु अतै डिस्ट्रिक्ट सिंगदसु कोविड-19 पॉजिटिव ओइबगी सांगसु नोमगी वांखलकली बनी मसिगी सुमथक्ता मियामगी खुदोंग साननबनी हाइदुना अयुकी पुंग 3 तगी 10 फावबा अकक्नबा दुकान खरा हांगहनबसिना मी पुनबगी सांग हंथहनबा ngamde maru oina insang napi leiba lakpasingna polakta krik krik inaribasina maram oiraga covid ki laisat hena pakthok chauthokna bagi maram oihalli makhoibu social distancing da pot yolhanana ba amasung leiba lakpa miyamsu phut taruki arapa thamnaraga lehanana bagi akhanaba thausil ama phawba paikate leiba lakpasu yonbasu amata param ngakte मसिना मरम ओइरगा मणिपुर कोविड नाबगी मसिंग असुम हेंगलखिगनी असिगुंबा खुदोंग चादबा मयाम असि थोकहलोय हाइबा तारगदी कंप्लीट लॉकडाउन थंबगी तंगाई फदबा लैरे मणिपुर ngarang खक्तदा मियोय चामरीगा 39 पॉजिटिव ओइरकपा हाइबसिना मी पाइबा याबा थाक अदु हेंदोकलबनी मिसिंग यामजदबा स्टेट असिदा नोमदा कोविड पॉजिटिव ओइबगी मसिंग चामरीगा 39 यौरबा फावबदा लेंगांगना हौजिक सेमलिबा कांगलोन खरसिना कोविड थेंगनबा ngamgani हाइबगी थाजबा थमनिंगाई ओइदे हाइनसु महांगना मखा ताना फोंदोखि कोविड-19 लाइसत की अनीसुब वेब संदोरक्तुना अकीबा फिबम अमा लाक्लिबा असिदगी ngaktongnaba लाइसत असिबु मपुंग फाना थेंगननबगीदमक लमदम असिगी अना लायेंगा मरी लेनबा मियोइसिंग मांगजौनना ट्रेन तौबगी तंगाई फदबा लई हाइना महिरोइलुप एमसुना फोंदोरकली महिरोइलुप असिगी इन्फॉर्मेशन एंड पब्लिसिटी सेक्रेटरी न थादोरकपा सेरोलदा हौखिबा सहीदगी हौना मालेमगी मियामदा असौबा साफु अमा पिरकलिबा कोविड-19 असि थेंगननबा होनबदा एमसुगी थौमिसिंगनसु अंगंबा थौदांग लौतुना लाक्ली मखा तानसु नौना संदोरकलिबा कोविड-19 की अनीसुब वेब असि थेंगननबा होनबदा मणिपुर महिरोइसिंगी अपुनबा लुप एमसुना लाइसत असि थेंगननबा होनबदसु फ्रंटलाइन वॉरियर ओइना सोंथोक्तुना होनगनी हाइखि कोविड-19 की अनीसुब वेब कंखलक्तुना मिसिमिना चांग खंगवांग वांखलकलिबा थिंगननबा मणिपुर लेंगाकना ग्रेटर इम्फाल कंटेनमेंट जोन ओइना लाउथोखरबा तुंगदा इम्फाल की मरु ओइबा मफमसिंग नंबुल मपाल कैसामपाट की तोंगा तोंगानबा मफमसिंग सिंगजमई नगामपाल परिंगसिंग अमोट अकाइना पुंगसाई साइरे इम्फाल म्युनिसिपल काउंसिल IMC अमदी मसिगी मखादा लैबा तोंगान तोंगानबा NGO सिंगना IMC ना कोनबा मफमसिंगदा नुक्तिगी अमोट अकाइ खोमगी थबक थौरमदो लैना लाइसत असिना मरम ओइरगा हानागुमना थबक तौबदा अपनबा लैबननी हाइना NGO खरना फोंदोरकली लंबीगी मताइदा अमोट अकाइ का हेना पैखलकपा असिगी मतांग पावसी मखाताना पिजरी अयुक की मतमदा अचत अवोक तौबसिंगना पाउसे असिदा हाइखि अयुक की पुंग 10 ताजिंगै ममांगदा नोमदा संगद्रबा याद्रबा पोलमसिंग लैननबगी चथोक चसिन तौबदा अमोट अकाइ मयामगी नाकलदा चतपा असिना वखलदा अकीबा नुंगाइतबा पोकले कोविड-19 की अनीसुब लाइचत पाक सना संदोरकपा मतम असिदा अमोट अकाइ हेंगलकपा असिना हेनमी पाइबा फावी मरी लेनबसिंगना अमोट अकाइसिंग असि मतम चाना सिट सेंदोकहनिंगी मियामनसु अमोट अकाइ पैदुना लैबा मफमसिंगदा हंजिन हंजिन अमोटपा थादबगी थवोंग अमा तौनरिबा असिसु तौहनिंगदबगी अपामबसु फोंदोकनरखि
ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 1940ꯗ ꯃꯦꯂꯦꯔꯤꯌꯥ ꯊꯦꯡꯅꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯀꯥꯎꯟꯁꯤꯜ ꯐꯣꯔ ꯔꯤꯁꯔꯆ ꯏꯟ ꯑꯥꯌꯨꯔꯕꯦꯗꯤꯛ ꯁꯥꯏꯟꯁꯦꯁ CCRAS ꯅ ꯄꯨꯊꯣꯛꯈꯤꯕ ꯑꯌꯨꯁ 63 ꯍꯥꯏꯔꯤꯕ ꯄꯣꯂꯤ ꯍꯔꯕꯦꯜ ꯐꯣꯔꯃꯨꯂꯦꯁꯟ ꯑꯁꯤ COVID-19 ꯒꯤ ꯂꯥꯏꯑꯣꯡ ꯀꯥ ꯍꯦꯟꯅ ꯐꯨꯗꯣꯛꯇꯕ ꯑꯅꯥꯕꯁꯤꯡꯗꯁꯨ ꯀꯥꯟꯅꯩ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯌꯨꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯖꯦꯟꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯑꯌꯨꯁ 64 ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯃꯈꯜ ꯑꯁꯤ ꯑꯦꯀ꯭ꯋꯥꯁ ꯕꯔꯗ ꯑꯦꯛꯁꯇ꯭ꯔꯦꯛ, ꯑꯦꯀ꯭ꯋꯥꯁ ꯔꯥꯏꯖꯣꯝ extract, aqueous extract of whole plant amadi fine powder seed pulp ki masak sing yawi hidak makhal asi ayurveda da formulation na sangyeng satharaba matung kanaba phangkhre amadi national clinical management protocol amasung national task force on COVID-19 management of ICMR na recommend tawkhre haibu wafam phongdorakli Hauzik Minister Oiriba Sarbananda Sonowal amasung Health Minister Himanta Biswa Sarama ani ki marakta kanana mathangi Chief Minister oihangadage haibagi matangda BJP party gi manungda khananainabagi thabak kana chathakre Hiram masida party parliamentary board ki mifam virtual oina phamduna yamna thuna warep ama lauraba yai hairi Sonowal na sahi manga chief minister oiduna lengak laba matungda thengnaba election da sauna mai paklabasu Sharamana mahaki chief minister oibagi demand ado BJP high command na khanarakpa yai haina phongdokpa matamda Sonowal gi maming pankhide hairi Union Agriculture Minister Narendra Singh Tomar BJP Parliamentary Board ki observer oina ngarang leipapokpa numita Guwahati da lakhre handaki ministry asida hana thamlamdaba deputy chief minister gi pham thambagi matangsu khanagani haire Disaster Management Act English ngani manga gi makhada lokhatpa khongthang khudingmak miyam gi yaifanaba oigani haiba leite haina phongdokpaga loinana ngarang Supreme Court of India na Rajasthan gi private school singna mamang sahi gi lockdown manungi mahairoi singi fi sada tara manga hanthaduna mahairoi singna tangkak taruk thokna thidopagi khudong chaba lehanana ba khangan khre Manipurda COVID-19 laisat ki ani suba web lakraba matung state asida fibam nomangi soksilakpadagi lengakna Greater Imphal area da containment zone laukthokibadagi awaba jaitheng nanglaba nauria pakhang lakpa esigi manung janba malom tulihan amati malom tuliyai magi area to lairiba mioi marifugani panda Manipur Pradesh Congress Committee gi Secretary Dr. Sorai Sammanau tona sana thakna bapolam sing yanthokre hairi COVID-19 naruraba amadi vaccine phanglaba miyoi sing asi COVID dose ama khakta phanglabasu list asigi anisubo wave tagi ngakthokpagi mapangal kangkhatpa ngame haina researchers singna UK amadi South Africa gi variant da sangyeng tawbada khangba ngamkhre State asida COVID-19 gi ani suba laisat mayong narakpadagi lengangna containment zone na singba lauthokpa yauna akanba saksin thorang sing laukhatuna soidana ngaktuna satkadaba SOP sing lauthoklabasu athingba sing asibu thugairakpa miyoi singi mathakta
पुलिसना लेप्तना चथरकपा ड्राइवता मियोय चनिगा निफु मंगा ngarangsu phagatuna detain tawkhre tonga tongan ba mafam singdagi phagalaba miyoy sing asidagi lupa lising marifuga nipan saunga fine thihanbaga loinana pauktak piraga thadokre haire ngarang ayuk pung 12 makhairom tarakpada Bisnupur commando na Tidim lambigi nambol Foijing crossing da bus ama Royal Tools MN01 AA 4 Napigani 0484 check tawbada bus asigi second driver MD Abdul Lakib Sahikun apokpa MD Satar Kwakta Seplawa number 2 dagi heroin number 4 gram chatrukka Yankhai humdoi WY tablet kilo ani gram samriga kunga manga phagatle haire mahangne heroin powder amasung WY tablet sing ase sapon cap Yankhaiga marida haplaga purakhibani mahak punambol police station da khusinabadagi thaudok asigi matang da case ama register tawduna laukhatle haire Imphal manung dagi yot ki force sing huran bada Chennai Haiduna City Police Station laukhatpa tongan ba case singa mari leinana fabadagi jail da thamlaki ba miyoi ama Imphal Police Station gi case amaga mari leinana jail dagi phagalaga wahang pahang satharaba matungda court ta amuhana judicial custody remand pibinana ba puthorakpada court na lupa lising yankhai gi PR Von amasung masiga manaba security amagada bail pikhre Miyoy asigi maming MD Akbar Khan sahi 13 apokpa MD Abjan Ali Kawi Khela khong mamang lekai dagi hata minuthongi masajid manakta leirabani haide State asigi oina haukiba numit kharani asida COVID-19 gi case thengnabagi sang ka hena wangkhalakibagi fivam ama lakhibaga loinana COVID vaccine kapagi thabaksu khangkan kansilaklei mafam kyadati COVID vaccine kapnana bangainabada lengakna lauthokiba SOP sing ngakna satpagi mami tadre thawong asida miyam penadre haukiba January gi tarik 13 ta ahanboina healthcare workers sing da vaccine kapagi thabak haukraba matungda frontline workers sing sahi humpugi mathakta laiba miyoi sing amadi sahi nifu manga dagina humpu phawbagi manungda laiba miyoi sing su vaccine kapagi thabak satharakhibani Manipur gi oina ngarang phawbada puna miyoi lakh ani lising kunthra mathoi sahum humpuga humdoi da vaccine kapkhre miyoi lakh ani lising kunthra mathoi sahum humpu humdoi asigi manungda miyoi lising humbudraga ni thoi samaga marifuga maridi ani suba dose su kapkhre vaccine kapkraba miyoising asigi manungda healthcare worker lising kunthra mari sanipan kunga taru frontline worker lising humbudra humdoi chambri humbudra ka humdoi sahi nifu manga dagi humfu phawbagi manungda laiba miyoi lising humbudra mari chambri mabudra ga nipan amasung sahi humfugi mathakta laiba miyoi lising nifu nipan chaunga yankhai ga taru yauri Adumakpu sahi 19 dagi nifu mari phawbagi manungda laiba general public ti vaccine kapagi thabak haudri Kakching district ki deputy commissioner Kengu Juringlabu transfer taunana ba lawriba lenga ki firef khudak tagi handok pinana ba senior citizens forum Kakching na mari leina ba authority singi pukning singsilakli Malem gi oina mi painingai oiraba COVID-19 leina laichat na saitheng kaya pirak lingai cherak asida mioi kyana laichat asibu sandok pada mateng pangsinba yaba maungda mayai kaba chinjak yu sungba amadi yonbagi thabak sathariba sing thingnana ba Kakching district police ki SP Victoria Yengkhom gi lamjing makhada yu yonba amadi sungba sing phagatpagi thabak makhatana adumak chathari India da hokhiba pung kunga mari asida COVID-19 gi anoba case lakh
ahum lising yankhai taret thengnakre mioi lising ahum chamri nifuga mapanna laikhidre Health Ministry ngarang ayuk pikiba data amagi matung ina haukiba pung kunga mari gi manungda India da COVID-19 gi anoba case lakh ahum lising yankhai ga taret chani kunga mapan thengnakhibaga loinana India gi apunba masing crore ani lakh ani lising marifu mathoi chani pan kuntraga humdoi yaukhre haukiba pung kunga mari asida laina laisat asina maram oiraga India pumbada mioi lising ahum chamri nifuga mapan sihan kibaga loinana leibak asida laina laisat asina sikiba mi masing punna lakh ani lising kungani thoi chamri supna nipan yaukhre leibak asigi oina active case masing lakh kuntra mari lising nifu taret chamaga kuntra humdo yaukhre aduga laina laisat asidagi phagalaklaba apunba case masingna crore ama lakh humfuga taru lising tara humdoi chani mabudraga nithoi sukre Laibaki Constitution Democracy Singnariba BJP gi mirep singbu maithiba pikhiba West Bengal Tamil Nadu amasung Kerala gi voter singbu All India Trade Union Congress AITUC Manipur State Committee na thagatpa phongdokli haina AITUC Manipur gi General Secretary L Sotil Kumar na thadorokpa cherol amada phongdorakli Kerala gi Left Democratic Front lengak inthunanaba Mara Selhandanaba Narendra Modi lengakna Enforcement Directorate CVI amadi Income Tax Department singba sisinaduna Chief Minister Pinarai Bijoyan gi mingsat thihananaba hanba leitana honarabasu Megi tarik anida lauthokiba mikhalgi phalda BJP gi mirep ama phawba maipakpa ngamkhidabado state asigi miyamna Polarization politics maru phangna muthananaba pandam makhada voters singna amohana LDF ta lengaki power sinakhibani haina AITUC Manipur na lawi haina phongdorakhi Education Ministry na centrally funded institutions singda aiba cherol thaduna chatliba tha sigi manungda pangthoknanaba matam lepduraba offline examination sing yaithokpa yabra haina hangkhre leibak asida COVID-19 gi case masing khangen hengalakpana maram oiraga centrally funded institutions singda pangthokani tawramba offline exam sing yaithohananaba phirep lawkhibaga loinana online exam sing di makhatana chathahanbada apanba pidanaba lepnakhre hairi State asida COVID-19 gi laina laisat thengnana balokhalak bathaurangi saruk ama oina healthcare worker gi awat palahendana bagi damak tha taruki oina COVID ki duty taunana ba health department ki makhada medical officer MO chamaga yankhai manga staff nurse mabudraga mapan amasung multitasking staff chamaga kun contract basis ta lawgadawri Kakching District ki Wabagai Assembly Constituency da based over United Development Committee SALAI na MD Sakir Ahmad pu kumza inglising ani kungani thoigi angan basarukta pangthok laba yana lairiba tarani thoi suba Manipur Legislative Assembly ki mikhalda Wabagai Assembly Constituency da miyambi amata ngairba mirep oina puthok lagani haina lauthokre
Thabal District ki Wangkhem AC gi manung sana laiba Yaripok Bisnu Naha Awang Laikai dagi sahi 15 khakta ngairiba chahi 3 ki mamang dagi layong khangdana naduna laklaba Thongnaujam Lansenba Maitai da Assembly Constituency asigi social worker Kangabam Jadumani na satuna imong manungi miyosing unaduna Lansenbagi analayangi matangda wariwatai sanakhibaga loinana mateng pangkhre Lansenbabu mapan state puduna layang lagani hainasu Jadumani na phongdokre COVID-19 gi ani subo web leptana sandorak padagi Mishimina amadi nabagi sang lepa laitana hengalakpana miyamna mayoknariba awabasing asi yenglaga lanai bank singna sendoi khomba matam khara lepi kho haina Kaksing Khunai Saukhalhanba Lob KKCL gi Information and Public Relations Secretary Gujral Mayang Lambamna thadorok paserol amada phongdorakli Hause mom apan yoiba pau pisari Angang singda sokningai oiba COVID-19 pandemic ki ahum suba web ki damak Vrihan Mumbai Municipal Corporation BMC amasung Maharashtra government na Mumbai amadi atay mafam kyada pediatric COVID care watching lingduna sem sari ahum suba COVID web ki damak Mangzawnana sem sanana bahotnaraduna Maharashtra gi Chief Minister Uddhav Thackeray na haukiba sayolda state asigi district collector sing amasung municipal commissioner singda angang singda sauna soholakpa yabagi thajaba leiba ahum suba COVID web ki damakta sem sanana ba pautak pikibani haidi India da remdesivir puthokpagi sang hanadagi saruk ahumlom hengkattuna Tha amada while crore ama lakh manga sare haina chemicals and fertilizers ki Minister of State Mansukh Mandaviana lebabok panumita phongdokre National Capital yauna laibak asida COVID-19 case leptana wangkhalakpadagi business activity kaya leblaktuna sel thumgi phibam paktaknana sohalakpaga loinana COVID ki crisis mayoknabada mateng oinanaba Delhi government na okto rickshaw amasung taxi driver singda sel gi mateng oina lupa 5,000 pinanaba warep lokre Okto rickshaw amasung taxi driver singda natana Kejriwal government na national capital da laiba rasan card holder khudingmakta tha ani lemna rasan binanaba su warep lokre haide COVID-19 positive oirabi loinabi yangsinanabagi damak suti ni bada pirakhidraba matungda Jhansi gi sarkar officer sadar phampariba APPS officer Manish Sonkar higher authority da pham thadokpagi serol pisinkhre haide Masa-masagi jurisdiction manungda lockdown sing thamliba village panchayat sing amasung municipality singda warning tauraduna Gawagi Chief Minister Pramod Sawana makhoida essential service sing mathau tawhananaba appeal tawkhre Delhi da COVID case sing mipainingai oiba mawongda hengalakpaga loinana vet amasung ICU watpagi crisis leiringaida Marak sida Arvind Kejriwal amasung mahaki government na national capital asigi healthcare system phagatnaba thorang amata lokhattabata natana mamangda saila digitna lusingba government na paikhatpa horamba hospital project sing fawba loisinde haina congress ki hanagi MP Sandeep digitna laibawok panumita phungdokre Mikhal matungda West Bengal da BJP ki workers singi mayokta attack tawbugi thodok kaya thoklingai cherakta Saffron party asigi Lok Sabha member Parvez Barmana Trinamool Congress ki lusingba singda warning tawraduna makhoisu national capital da manaba violence mayok narakpa yai haikre DMK na laipapok panumita party ki president MK Stalin bu party asigi legislature party ki lusing bakhan khre khongthang asiga loinana mahakna state asigi chief minister oinana bagi lambi phat khre haide
Biharda khongjel yangna sandorakliba coronavirus infection hanthanabagi pandamda Nitish Kumar government Megi tarik 15 fauba state asida lockdown mapung phana thamnaba warep laukre. Delhi government national capital da laiba army ki base hospital da pifam thokpa oxygen gi sang yaudana pibagi matangda Indian army na government ta complaint tawkhre haire. Ahum suba tangkaki COVID vaccination drive ta sahi 19 dagi sahi 94 fawbagi miyoi lakh 3 hena vaccine kapthok khibaga loinana laibak asida kapliba vaccine dose masing laibak pokpa numita crore 15 lakh 38 henkre. West Bengal da pangthokiba election ga mari leinana state asida BJP gi mirep oina thokiba candidate singi worker singda lengak pariba candidate singi supporters singna ka hena ot naibadagi khangba ngamdaduna Assam da BJP worker Chambri rom sangjafam logduna leiri haina BJP gi maru oiba miyoi amasu oiriba Assam gi minister Himanta Biswa Sarmana phongdorakle. Laibak asigi state manga da pangthokibai assembly election loikraba matung Assam amadi atopa state marida petrol amasung diesel gi mamal oil marketing company singna ngarangdagi hengalakle. Oil marketing company singna petrol amasung diesel gi mamal mathang sina paisa 15 amasung paisa 19 hengalakibani. Tha anirom petrol amasung diesel gi mamal hengatludraba matung ngarang amuk hengalakliba sina ahanba oiri. Mamangdasu petrol amasung diesel gi mamal hengatpaga mari leinana nakal kyadagi yaningda bawafam sing phongdokna khiba laikhrabani. Assembly election hek loikibaga thaugi mamal hengalakibana maram oiraga miyamda charangna bathoale petrol amasung diesel gi mamal hengatkraba state singasi handakta election pangthokiba Assam, West Bengal, Kerala, Tamil Nadu amasung Puducherry ni election manung amadi mamangda thaugi mamal hengatana election loikibaga mamal hengalakiba sina miyamda chamamnaba kaya pohale haire. Meghalaya da COVID-19 sandokpa thingnanaba government na tongan khongthang kaya paikhalabasu mapung phana control tawba ngamdri amadi case masing tamna hengalakli haina health officials singna phongdorakle. North East Frontier NFR gi makhada lingba railway hospital singda COVID-19 patient sing layengba hokre. Nagaland gi manung sanba Phek and Kifire district da African swine flu sandorakpa thengnare haina Phek ki deputy commissioner Rajav Bholi Dojona phongdorakle. Pungkunga marigi manungda anirak suba oina nahanumidang waram Iraqi konung Baghdad manak nakna laiba Balat Airways da rocket taru kapsilaktuna attacks da tharakre haina Iraqi security officials singna phongdokre. Iran da laiba Swiss embassy da first secretary oina thabak tawbi nupi ama mahak masana lairiba awangba building dagi tarakbagi thaudokta laikidre haina emergency service ki wangangloi amana phongdokre. Burkina Faso gi nompok thangba sarukta laiba khungang ama khulai paiba miyoi singna mai tharaba matung madudagi mathawai hingnanaba chenthorakpa miyoi sing nongmaina kapagi thaudokta yamdrabada miyoi kuntra laikidre. United States da lairiba masai sahi 12 suraba amadi masigi mathakta lairiba nahasingda Pfizer BioNTech COVID-19 vaccine kapada ayaba piraba yana laire haina media report singna phongdoknarakle. Australia gi Prime Minister Scott Morrison na malem gi leibak kyada COVID-19 gi ani suba web na akanba saitheng pirakliba asiga mari leinana Laukhatkhiba section thaurang singi manung sana India dagi lakpa natraga India phauduna lakpa miyoi sing Australia da changlaklabadi file lawbaga loinana sahi 5 fawba jail da thamgani haina phongdokkiba wafam amuk handokre haire.
COVID-19 na maram oiraga mamang sahigi May thadagi New Yorkta subway servicing suspend tawduna thamlakkiba hanagumna amuk mathau taholagani haina New York ki governors Andrew Cuomo phongdokre. Haukiba tha khara sida Afghan da Taliban na yamna toina attack sathari. Taliban da sathari ba attack sing asina maram oiraga Afghan dagi US troops sing lauthokpagi thabak tawriba asida ahongba lairoi haina Pentagon gi press secretary John Kirby na phongdorakle. Egypt na France dagi Rafale fighter jet kuntra lainanaba contract ama sign tawnakhre haina Egypt ki defense ministry na miyam mamangda phongdokhibaga loinana fighter jet sing asi dollar billion 4.5 piduna leigedabani haikre. Haukiba ningthokaba numitki numidangda Mexico City da metro train ama gurung satpagi thodokta miyoi 16 leikhitre loinana miyoi humbudra hena asok apan nangkhre haina Mexico City authority na phongdokre. Sanabigi pau taminasi. Nupigi world number 1 single Sanaroi oiribi Australia gi Ashley Barty amadi Spain gi Paula Badosa nupigi singles da quarter final yoba ngamkhre. Sheffield City da laiba Crucible Theatre da sanaba World Snooker Championship ki final da England gi Sanaroi ani gi lambada Mark Selvina Son Murphybu maithiba piduna marisubo oina world champion oiba ngamkhre. Madridda laiba R Sanchez Pizjuan Stadium da Sevilla yumbu oiraga Electric Bilbao ga sanaba amada maithiba nangkhibadagi La Liga gi title phangnanabagi lamjenda saruk yaba ngamdabagi pibamda laikhre. English Premier League ki nahan athengbada sanakhiba kuntraga marirak suba round gi matchsingda West Ham United na Burnley-bu goal ani amada thoiba ngamkhre aduga atopa match amada West Bromwich Albion amadi Wolverhampton Wanderers pansil amamam sanaduna draw satkre. Rome gi Olimpico Grande Torino da nahan athengbada sanakhiba Serie A gi match amada Torino na Parma bu maithiba piduna Parma gi team league asidagi relegate tawbagi lambel nakna naksinkhre. Asian Football Confederation na ahanbo oina sinduna Asia gi oiba nupigi football club singi league tournament ama ahanbo oina singadauriba sida India gi team amasu saruk yaba phangadauri. India gi nupi football gi oina kumza Englishing ani kungani thoida asoba puwari gi oiba khudong saba phangadauri. Sahi asida India na yumbu oiraga Asian Football Confederation gi makhada pangthokpa Women's Asian Cup football tournament sanagadauri. Masida sunatana chahi adumaktada sahi 13 makhagi nupigi FIFA World Cup football tournament su India na yumbu oigadauri. Board of Control for Cricket in India BCCI na sinduna Mumbai
Ahmedabad, Chennai amasung Delhi da pangthoklamba Indian Premier League T20 cricket tournament saruk yariba team singi sanaroi amadi support staff kaya COVID-19 positive oirakpadagi matam kaktana yaithokre. International tennis da Grand Slam taruklak phangbangam khrabi Sania Mirza na India da COVID-19 naraba miyoi singna tangai phadana siznagadaba medical oxygen phanghanabagi damakta phan khomjinbagi campaign howdokre haide. Tokyo Olympic Games ki damakta qualify oikraba India gi shooter singna megi tarik 13 da Croatia gi city Zagreb ta tour ama satkadoriba asigi mangoinana COVID-19 vaccine kapthoklagani haina National Rifle Association of India na phongdokre. India ki nupagi hockey team na Tokyo Olympic Games ki sem sabo ina hockey pro league ki away matching da Spain amasung Germany ga sanagadaba adu COVID-19 na maram oiraga yaithokle. India ki tongan ba city marita sa tharamba malem gi oina T20 cricket tournament singi manungda yamna maru oiba amani haina lawnariba Indian Premier League T20 cricket tournament sanaroi singamadi support staff COVID-19 positive oirakpadagi yaithokhraba matung laibak asina yumbu oiduna pangthokani haina sem sariba T20 World Cup cricket tournament asi chingnaba lakle. India gi nupagi hockey team gi maruoiba striker ama oiriba Lalit Upadhoyna phongdokkibada team asina Tokyo Olympics ki damakta sem sananaba honabada mamangda team asigi maikaidagi sanakhiba matamda khulongchaba phangba pumnamak panjan onthokpagi pangal khara sothariba asida ahenba pukning sangsinbagi mathau tare haikre. Thang taloi sang sana konung na wabagai mayai lekai dalai boza yumnam amumsa chahi marifu haukiba April gi tarik 30 da laikidabada awapa phongdorakle. Amadi European Football Association na rang phongdokkibagi matung ina Euro 2020 gi match sanagadaba team singda ko singi maikaidagi COVID-19 positive oirakpa yaurakpa yabagi tanja leibana sanaroi masing walhougadra singnabagi wafam thangalakhiba asina maram oiraga team amada hana sanaroi kunga humdoi leirambadagi kunga tarukta hengatpagi ayaba pikre. Loisilakpada maruoiba pau amuka hana pijari. Positive case khanghen hengalaktuna Manipur da pungkunga marigi manungda miyoi chambirga 139 COVID-19 positive oire sibagi masing leptri ngarang sumiyoi ani laikidre sahi 19 dagi 94 fawbagi vaccine transport ki khudongsa dabadagi thungladabani haina Dr. R.K. Ranjanna phongdorakle. Hospital signal laying biu yadabadagi val bubble da anaba laikidre Jennings natana hospital pumnama COVID ki anaba laukidre haide. Hyderabad jugi nongsa nipan COVID-19 positive oire. Yumkham idabot pu wangkhai esigi MLA ohen khiba High Court ki order singnaba o henari gi appeal Supreme Court na hayeng khanaragani. Prefect Research ki website yakidre haide. Silsar dagi purakhiba D-Tap oxygen cylinder chama thunglakre rims amasung Jamninsta yankhai pikre. Imphal East ki mafam 15 da community home isolation center sing hanglagani haide. Barak thong lanba yadri gari chamaga yankhairom haujiksu panduna leire. Greater Imphal gi containment zone gi athingba hena kansile mafam mapan gi kaithal sing thingzile gari sathok sasin tauba yakidre.
जेसामी ngaknaba security personnel chama thambiyu haina village chief ki maikaidagi phongdorakli मेडिकल महैरोई सिंह कोविड थेंगनबदा सिजनगदौरी इम्फाल ईस्ट वेस्ट का कंटेनमेंट लाउथोकलगा कोविड लाइचत थिंगबा ngamloi haina MLA TH रोकेशोरना फोंदोखरै कोविड थेंगननबा मांगजौनना ट्रेन तहोबा तंगाई फदि हाइना महैरोई लुप एमसुना फोंदोखरै कोविड की अनाबा हॉस्पिटल दा पुखतपगी मतंगदा एडवाइजरी थोखरै अमदि इम्फाल की मफम कयादा फत्ता हाउदी साइबा हेंगलकले हाइदे पाउसिंग असिग लोइनना हौजिकी ओइनदी नुंतिगी फोंगलिबा पाउसे सिंगदगी लौथोकजबा मरुओइबा पाउसिंग मियामदा पिजबा लोइसिनजरी ताबिदिबा सिंगबु अमुका हना पुष्परानी लाइसोमना खुरुमजरी